Kari buai ni ngotor mah nungai tapana sa ibu sisu jatre. Egi jum kai sisu pun na loijan kre. Egi ising lakoi na po cai hongga kata basu hongga te ising na jauh jelak pun na hanjan te. Kari nungai tapai si sile hena nungai tap si kari lagi. Lele pam simbi basu mi pausu tu ni sini hai bi de. Akang bamasih sira lagi di sini. Ide koi isana lagi jara ka isana thakte. Pendaba na mayam malai ra kari. Yamna nungai cai noi lakpodi ikoi di yamna awa banangi. Adugo noi shumena lakpodi yamna nungai haibasi hitang tu oigisu matiang oigedrai na khanjai. Adugumba sukari malai di imong suloina ising change japam thakpam sukhangde. Adugo monggon kha laiba phanda adum tumbugum tumdugum adum nungale. Ising badi hanna ikoina Thumjillaba sandek tiki thakjayeba. Aduga atuk badaki matiang haibidi kari kumke masu fangjade. Karmin na nung sipire ati ikoinga sida inkon nungda pukri ama asida lau sanglam ama ki nga yamna ikoidi atai income di kari ma leidabanina ayuk lawrang khuding mukti ikoi matuda sajik khawra ka hotnaba kana hotnai jai adugo loina adusu isingna pukre. Adu nung sipira ati Carmen side ta kitang tu isu matiang taur ati nungai ketra khanjai adeki Carmen da haijan nang isi ikoi punong manibo lai pak lai ba punamuksu manibo machani muk lairimi aduna mathang ki kitang tu oi gisu matiang oina ba siki lampi phipan singting da kitang wang na matiang du lai pak hapira ati nungai ketra khalli 2015 da amak thokre adeki 2016 17 da thokre aduka kumsi amaka thoki 2025 ta aduna thoklakpa khuding mukti ikhoi si laifam leitre ising ilam su oibonina thumdana laifam leite aduduna tumpham chatpham su leite ai isa su ai ti timabor ningon oijai nakale ningon oijai aduna ipam su leitre chanangai mafam su leite aduna ikhoi ti sida adum wana khangba hai tare adumaina khangjai adegi sentong yamna paiba mi oira ati yimpham do khara wangna thon bungam ba ki leijaga da bo adu sintong yam na marang kaina su paidam na maram oidana ekoi yimpham su yam na wangna su thun haudre adu dona jahi ko teng to awaba mayuk nai hai tare hajik su yum si khoi tangkhai ama si amaka nauna sem drati yaroi doina phakla jat kren na kan ama si adu phifam da lai Carmen tesu matam khudimuk ikoi di won matam ama su ikoi nang kaga de yamna Carmen da kathokpa wot ki maram da yamna kathokpa oijai adugu Carmen ki maikai sida phangba haibasi ikoi sumaina taran ahum haugra yam waba adugu ikoi kari kumpi ama phangkhiba leidre nga jak atuk yamna luksan oibisu Carmen maikai da mateng kari kumpi ama su phangdre Nungai taba phawe hai tare khangau dana thuma amina jung kai noine lukbe tot sa lot loira yang kari tangkai ya udah ekang masih kogi oine di ram lang noina lukbe nga lang noin pathol khare paskum da silen hai bune akhoi hoji kogi oine di kadre phangdri ba adu lai basi hoji jikte kadai de leiri yum manung da mathak ka dum kang thon de leire ji kogi oine di ama khobal akri sarkar gi mai kai di mateng pang han ningi awa basida hoji ki oina yam ware ko sing mai ai de lai banina moi gi loken gi mafam dagi su panghan ningi sarkar gi mekai dagi su panghan ningi hai tar jal je ngarang nahan gi kairak ki bai sing imphal turen na kaisal lakhi bai sing Wangoi de kaisal lakhi bai sing aduna Thumjillaba amasung manghan ta halaba yum kaina chingba nga farm na chingba amadi mafam sigi Meeoi singda kari su sarkar gi maikai de amadi department gi maikai de kana ba bi ba leitri haibo mafam do ambeidi kagasat